Work for Board Manipurna Chalaiba Minority Girls Hostel da Work for Board ki Authority Oiriba Chairman CEO amadi Mari Lainaba Staff Singna Regular Students Nattaba Sing Hostel da Thamjinlamme haina Ammso na Fongdorakli. Haukiba matam kharagi mamangdagi Ammso na Work for Board Manipur gi makhada chalairiba Minority Girls Hostel da asoiba kaya lairiba amadi Girls Hostel asida Mahairoi oiri haibagi nama thangjinduna Regular Student Nattaba haibadi Private Job tauba Regular Students oidaba mayumakai panluraga divorce toroga leiba nupi kaya ama leiselamba hostel asida michang sanga yenglaga satrasing thamjinba work for authority na hanjin thokiba notice ama tathabak oina onthokpa ngamjadaba amadi khudingmak asigi ona tainaba mawongda Ammso na issue asi miyamda expose tawbo oina lan uhannaba hotnaduna hostel manungda semba union amana work for authority ga lautuna duna print and electronic media singda wafam thamlakpa thawong kaya amasu laikre hairiba soiba kaya asibu chumthokpagi mahutta ona tainaba mawongda hostel manungda chairman amadi CEO na ayaba piduna pressure group organization semjinduna nupi Mahairoi leifamoiriba girls hostel asida organization gi office oisilakpana chingba thawong kaya ama chatharakpa adugi matangda athuba matamda chumthokpinaba haiduna taksinduna lakhibani laibak thiribadi Manipur Maitei Pangal gi tongan ba civil society organization kaya amana issue asi bohak thengnana pairiba Ammso da khana bataramdana work for authority na meeting kawrai haiduna hekta chensinduna yausin luba haiba asi Ammso na hakchina laude tawbatabu organization amana hakthengna pairiba issue amada organization aduda khanaba taramdana hekta changsinduna yausin luba haiba asi laibak thibani work for na kauriba civil society organization singgi oiba apunbagi oina kauriba meeting notice tholakpa numit asimaktada work for authority na makoigi lairiba asoiba sing adu chumthoklage amadi thabak oina onthoknaba notice amazo thoraklage haina thajaba piramlaga ngaihaki matung ona tainaba mawangda hairiba notice asi thorakhibani tangai fadana issue asibu hakthengna niyom chumna tasengba regular students khaktamak thambiu hostel asida lairiba asoiba khudingmak adu chumthokpiu haina taksinduna lakliba Ammso bu nathainaba hotnarakpa manba thawong asi laibak thibani lamdam asida sengba achuma puthoknaba hotnariba organization asida ngaklok bagi mahutta mafam marang khangdana hekta chong sinduna yawba manba thawong asi matungdadi tawbidanaba haiduna ikai khumnazariba organization singda nolukna ningsingjari loinana karigumba tasengna achuma hostel asigi lairiba asoiba singadu khangning leiba tarabadi Ammso General Headquarter gi office hatada laktuna khangbiraba yagani hairiba hostel asiga mari lainana Honorable Governor of Manipur amadi mari lainaba higher authorities singdasu aiba cherol piduna asoiba amadi mathau masak khangdaba work for board Manipur gi chairman CEO amadi mari lainaba staff singda hauzik fauba action amata laukhatana leiba haiba asi laingak asina hostel asibu chalairiba authorities sing asibu nakoinana kankhatuna thamlabra haiba wahang asi Ammso na hangdaba ngamde atuba matamda action laukhataba tarabadi Manipur praja miyamga khutsamnaduna makhal makha kayagi democratic oiba khongjang sing changsin lagani haina laibak miyamda Ammso na khanganjari